अनौब सरमोन अमग लोइनना मयामबु अइना खुरुमजरी ngasiगी अइगी मेसेज असि मरुओइना नहासिंगी दमक्ता खल्लगा थौरांग तौजबनी ngasiगी सरमोन असिदगी अइखोना खंगबा याबा तंबा याबा मयाम अमा यावगनी हाइना अइना आशा तौजरी ngasiगी अइगी थमजरिबा हिरम अदुदी सरमोन असिगी दमक्ता थमजबा हिरम अदुदी असेंबा मरुप हाइना थमजबनी अदुना जोहान पंदुप 15 गी पद 15 असिदगी ईश्वरगी वाही तामिनसी अइना नखोइबु अमुक हन्ना मिनाई कौररोय मरमदी मबुंगोना तौबा थबक्तु मिनाइना खंगदे अइना नखोइबु मरुप कौरबनी मरमदी अइना इपादगी ताबा पुमनमक नखोइदा खंगहनख्रे ताबिनख्रबा वायसी अखोइ मयामगी मथक्ता इबुगोना बोर पिनबिबा ओइसनु आमेन बाइबल ना हाइरी ईश्वर ना मियोइबाबु सेम्बा लोइरबदा महागसी मतोमत लैबा फत्ते हाइदुना यामना सेंगना हाइखी मैहोरन अनीगी 19 असिदा अदुना अखोइना नहा ओइदिङै मतमदा मखल मखलगी इमानबा कया मरुप गुमना अखोइ तिनै मदु मरु ओइना कोइमिनबा चटमिनबा चामिनबा थकमिनबा अदुगा अवा नुंगाई कयादा सरुक यामिनबा मदुगी दमक्तनी अदुबु मरुप मपांग ओइना तिनरिबा अयामबदी मखोइ मखोइगी कानबगी येंगलगा हाइबदी कानबा फंगबगी मतुंग इन्ना तिनरिबनी मदुदी खुदम ओइना नहागना फरिबा मखै हाइबा यानरिबा मखै महागनासु फगनी महागनासु यागनी अदुबु नहागना फत्रगदी हाइबा यानद्रगदी महागनासु फरोय लैनरंबा नुंसिनबगी मरुप मपांग ओइबगी मरी अदो तत्नखिनी अदुबु ngasiगी नुमित असिदा अइना हाइजनिंगबदी अइखोइना निंगजरिबा ईश्वर असे अइखोइगी ईश्वर खक नते अइखोइगी मरुप सुनी महागसे अइखोइगी बेस्ट फ्रेंड नि मरमदी महागना अइखोइबु कैदौंगैदसु मिनमदे नमथाक तौदे अइखोइदगी खुदोंग चाबा लौदे कैदौंगैदसु महागना अरानबा ngang अइखोइना लालबसु मतम पुंबदा ngakpiriba मरुपनी महागती अइखोइगी प्रभु जीशु ख्रिस्ट असिनी मागसिबु अतोमना करमना बेस्ट फ्रेंड अमगुमना लोइनबा यागनी हाइबगी मतांगदा ngasi aina phongdok chaningbani adubu mahagase akhona khangba yabadi akhoi ishorni akhoi ipani akhoi ga ichilinau ni akhoi borni masi akhoi khangminasi adum oina makpu mahaka akhoi ga mari amasu lainari madudi marup oibagi mari asini aduna john pandup 15 gi pada 13 amasung 15 asida bible na haibasi aina nakhoibu aina nakhoida piriba yathangsi nakhoina tawrabadi nakhoi aigi marupni aina nakhoibu amuk hana minai koraroi haina hairi masidagi khona khangba yabadi adomna jisu ga phajaba friendship ama thamba pamlagadi nang aina yathang ama ngak patai madudi sharing haibasini aikoina matam pumbada jisu ga sharing tawna batai maramdi mahagna su mapadagi tarakpa pumna ado aikoda share tawkhrabani aduna ngasi numida sida ariba walepna badagi yamna samlapna wari ama iko yengminasi bible na hairi ishorna abraham bu kauthoki aduga ishorna mahaki mathakta master plan ado phongdokhi bani mahaki dharadagi ningthau sing amadi kanbiba mapudu lakani hena khanghanki abraham na su ishor gi khonjal ta aduna magi haibe induna asum lakpasida nongma ishorna abraham gi maramda haikhiba ama lei madudi aina tawgadoriba pumna magase अब्राहम दा खंगहन गनु सिरा जेनेसिस 18 के 17 दा हारिबसी करम वाफम नो मदुदी मपुई बुंगोना सोदोम अमसुंग गोमोरा हारिबा शहर सि मांगल लगे हाइना खल्ले मरमदी हारिबा शहर असि अइखोइना खंगबगुमना नुपागा नुपीगा युम्बान नबगी मरी लेनबा अदुगा मखल मखल गी तुकचरबा पापना नमथीरबा शहर अमनी अदुना मसीगी शहर असि मांगहन रगदी अतई अतोप लेबाकसिंगदसु संदोरक्लनी हाइबसे मसीगी पापसे संदोरक्लनी हाइबसे मपुई बुंगोना खनखी अदुगा हारिबा शहर असिदा अब्राहम की मरी थोकप लॉट अमसु मागी इमुंगसु लैरिबनी अदुना हारिबा शहर असे मांगहनद्रिङैदा मपुई बुंगोना अब्राहम की मफमदा पुमनमक असे खंगहनखी मदुदा अब्राहम न शहर दुदा धर्म चेनबा मी यांखै खक्ता लेरमलगदी शहर अदुबु तुमना इबुंगोना मांगहनगदरा हाइना अब्राहम न ईश्वर दा हंगजबनी असुमना मथंग मथंग निफु मंगा निफु कुंथ्रा कुन अरोइबदा तरा खक्ता लेरमलबसु मांगहन लोइदरा हाइना
ꯁꯍꯔ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯑꯕ꯭ꯔꯥꯍꯥꯝꯅ ꯍꯪꯖꯈꯤꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯣꯗꯣꯝ ꯑꯃꯁꯨꯡ ꯒꯣꯃꯣꯔꯥ ꯃꯥꯡꯍꯟꯗ꯭ꯔꯤꯉꯩꯗ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯈꯪꯍꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯊꯣꯏꯗꯣꯛꯄ ꯀꯔꯝꯕ ꯃꯒꯨꯟꯒꯤꯅꯣ ꯑꯕ꯭ꯔꯥꯍꯥꯝꯗ ꯋꯥꯐꯝ ꯑꯃꯠꯇ ꯂꯣꯠꯂꯣꯏ ꯍꯥꯏꯅ ꯏꯁꯣꯔꯅ ꯍꯥꯏꯕꯁꯦ? ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯕ꯭ꯔꯥꯍꯥꯝꯅꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯏꯁꯣꯔꯗꯒꯤ ꯂꯣꯠꯄ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯕ꯭ꯔꯥꯍꯥꯝꯅ ꯈꯜꯂꯤꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯆꯕꯅꯤ, ꯏꯁꯣꯔꯗ ꯃꯍꯥꯛꯅ ꯈꯪꯍꯟꯖꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯗ ꯁꯦꯌꯔ ꯇꯧꯖꯔꯕꯗꯤ ꯏꯁꯣꯔꯅꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯗ ꯁꯦꯌꯔ ꯇꯧꯕꯤꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯐꯩ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯃꯣꯕꯥꯏꯜ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ, ꯋꯥꯠꯁꯑꯞ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯅꯕꯗ ꯄꯨꯡ ꯀꯌꯥ ꯑꯩꯈꯣꯏꯅ ꯃꯇꯝꯁꯦ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕꯗꯤ ꯅꯪ ꯑꯩꯅ ꯏꯁꯣꯔꯒꯗꯤ ꯄꯨꯡ ꯀꯌꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯠ ꯀꯌꯥ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ? ꯑꯗꯨꯅ ꯍꯦ ꯏꯁꯣꯔ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯩꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯄ ꯉꯝꯂꯗ꯭ꯔꯥ? ꯑꯩꯅ ꯉꯥꯡꯕ, ꯑꯩꯅ ꯇꯧꯔꯤꯕ ꯈꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯈꯪꯍꯟꯖꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯍꯥꯏꯗꯣꯛꯄ ꯉꯝꯂꯗ꯭ꯔꯥ? ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯕ ꯌꯥꯕꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯃꯔꯨꯞ ꯀꯧꯔꯕꯅꯤ, ꯑꯩꯅ ꯅꯈꯣꯏꯗ ꯄꯨꯝꯅꯃꯛ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯃꯧꯁꯤꯅ ꯏꯁꯣꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯥꯜꯂꯦ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯪꯅ ꯉꯥꯜꯂꯤ ꯃꯗꯨꯗꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯋꯥ ꯉꯥꯡꯅꯕ ꯉꯝꯗꯕꯅꯤ꯫ ꯃꯁꯤ ꯃꯧꯁꯤꯅ ꯃꯇꯝ ꯁꯥꯡꯅ ꯏꯁꯣꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯅꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯉꯥꯜ ꯊꯣꯛꯂꯤꯕꯗꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ, ꯄꯨꯛꯅꯤꯡ, ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯒ ꯁꯦꯌꯔ ꯇꯧꯃꯤꯟꯅꯔꯤꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯁꯨ ꯐꯪꯖꯒꯅꯤ꯫ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠꯇ, ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ, ꯊꯕꯛ ꯊꯧꯔꯝꯗꯨꯗ ꯄ꯭ꯔꯚꯨꯒꯤ ꯃꯉꯥꯜ ꯑꯗꯣ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯉꯥꯜ ꯑꯗꯣ ꯃꯤꯅ ꯎꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯍꯪꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯗ ꯁꯦꯌꯔ ꯇꯧꯖꯔꯤꯕ꯭ꯔꯥ? ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯍꯥꯁꯤꯡꯗꯁꯨ ꯑꯩꯅ ꯍꯪꯖꯅꯤꯡꯕꯅꯤ꯫ ꯃꯣꯔꯅꯤꯡꯒꯤ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯄ꯭ꯔꯚꯨ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯣꯂꯨꯛꯅ ꯍꯤꯡꯖꯗꯨꯅ ꯅꯍꯥꯛꯀꯤ ꯁꯥꯈꯤ ꯑꯣꯏꯖꯕ ꯉꯝꯅꯕ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ, ꯂꯣꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯉꯝꯂꯤꯕ꯭ꯔꯥ? ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯃꯇꯝꯗ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯥꯃꯤꯟꯅꯕ, ꯊꯛꯃꯤꯟꯅꯕ ꯉꯝꯂꯤꯕ꯭ꯔꯥ? ꯃꯤ ꯈꯨꯗꯤꯡꯃꯛꯀ ꯎꯅꯕ ꯃꯇꯝꯗ, ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯑꯣꯏꯔꯕꯁꯨ ꯑꯣ ꯏꯁꯣꯔ ꯑꯩꯕꯨ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕ꯭ꯔꯥ? ꯅꯍꯥꯛꯀꯤ ꯂꯧꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯗꯨꯅ ꯅꯇꯤꯛ ꯅꯒꯨꯟ ꯐꯣꯡꯗꯣꯛꯆꯒꯦ, ꯕꯣꯔ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯍꯥꯛꯅ ꯍꯥꯏꯖꯔꯤꯕ꯭ꯔꯥ? ꯒꯥꯔꯤꯗ ꯇꯣꯡꯕ ꯑꯣꯏꯔꯕꯁꯨ, ꯒꯥꯔꯤ ꯊꯧꯕ ꯑꯣꯏꯔꯕꯁꯨ, ꯏꯇꯣꯝꯇ ꯆꯠꯄ ꯑꯣꯏꯔꯕꯁꯨ, ꯀꯥ ꯃꯅꯨꯡꯗ ꯏꯇꯣꯝꯇ ꯂꯩꯔꯕꯁꯨ, ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯚꯨ ꯅꯍꯥꯛ ꯑꯩꯒ ꯂꯣꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ꯭ꯔꯥ? ꯑꯩꯒꯤ ꯋꯥꯈꯜ, ꯄꯨꯛꯅꯤꯡ, ꯉꯥꯡꯕ ꯁꯛꯄ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯇ ꯅꯍꯥꯛꯀꯤ ꯃꯤꯡꯂꯦꯟ ꯆꯥꯎꯈꯠꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯍꯤꯡꯃꯤꯟꯅꯔꯤꯕ꯭ꯔꯥ? ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏ ꯑꯌꯥꯝꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯌꯥꯝꯕꯗꯤ ꯑꯌꯨꯛꯀꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯤꯠ 4-5 ꯀꯥꯏꯊꯣꯛꯂꯒ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤꯕꯗꯣ ꯃꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯨꯛ ꯍꯟꯅ ꯏꯁꯣꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨ ꯅꯠꯇ꯭ꯔꯤ꯫ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯖꯕ, ꯄꯥꯝꯖꯕ ꯃꯔꯨꯞ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯒꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯜ ꯃꯈꯜꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯩꯈꯣꯏꯅ ꯁꯥꯟꯅꯖꯕꯅꯤ꯫ ꯂꯩꯇ꯭ꯔꯒꯁꯨ ꯃꯣꯕꯥꯏꯜꯗ ꯋꯥꯔꯤꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄ꯭ꯔꯚꯨ, ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯃꯄꯨ, ꯑꯩꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯗꯨꯒꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯪꯗꯕ, ꯕꯥꯏꯕꯜ ꯄꯥꯗꯨꯅ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯗꯨꯅ, ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯤ ꯃꯗꯨ ꯇꯥꯅꯕ ꯍꯣꯠꯅꯅꯤꯡꯗꯕ ꯑꯣꯏꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯣ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯑꯣꯏꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯋꯥ ꯅꯍꯥꯛꯅ ꯇꯥꯅꯤꯡꯗꯕ ꯑꯣꯏꯔꯤꯕ꯭ꯔꯥ? ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯉꯥꯛꯅꯤꯡꯗꯕ ꯑꯣꯏꯔꯤꯕ꯭ꯔꯥ? ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁꯦꯌꯔ ꯇꯧꯕ ꯄꯥꯝꯗꯕ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯔꯣꯟ ꯑꯊꯨꯞ ꯃꯌꯥꯝ ꯑꯃ ꯊꯝꯖꯤꯜꯂꯤꯕ꯭ꯔꯥ? ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯣꯝ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜ ꯑꯩꯈꯣꯏ ꯈꯟꯊꯃꯤꯟꯅꯁꯤ꯫ ꯃꯔꯨꯞ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯃꯒ ꯑꯃꯒ ꯁꯦꯌꯔ ꯇꯧꯅꯕꯅꯤ, ꯑꯄꯥꯝꯕꯗꯨ ꯐꯣꯡꯗꯣꯛꯅꯒꯅꯤ, ꯃꯁꯤꯅꯤ꯫
ꯃꯁꯤꯅꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨ ꯑꯗꯣꯝꯅ ꯖꯤꯁꯨꯒ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯁꯤꯒ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯒꯤ ꯃꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯊꯝꯅꯕ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡ ꯃꯉꯣꯟꯗ ꯁꯦꯌꯔ ꯇꯧꯖꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯇꯦꯟꯁꯟ ꯄꯨꯔꯤꯕ ꯐ꯭ꯌꯨꯆꯔꯒꯤ ꯈꯜꯂꯒ ꯋꯥꯖꯕ ꯑꯁꯤꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯈꯨꯌꯥꯈꯥꯗ ꯆꯪꯖꯗꯨꯅ ꯑꯩꯈꯣꯏ ꯁꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯐ꯭ꯔꯦꯟꯁꯤꯞ ꯑꯣꯏꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯈꯣꯏ ꯐꯪꯅꯅꯕ ꯇꯧꯔꯁꯤ ꯑꯩꯍꯥꯛꯅ ꯈꯪꯖꯕꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯍꯥ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯕ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯈꯟꯖꯩ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯄꯥꯡꯕꯤꯅꯕ ꯂꯣꯏꯅꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯕꯁꯤꯃꯛ ꯁꯩꯇꯥꯟꯅ ꯄꯥꯝꯖꯕ ꯁꯩꯇꯥꯟꯕꯨ ꯍꯔꯥꯎꯍꯟꯕ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯃꯗꯨꯃꯛ ꯑꯣꯏꯔꯤꯕꯅꯤ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯍꯥ ꯀꯌꯥ ꯑꯃꯗꯤ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯇꯥꯕꯤꯅꯕ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯀꯌꯥꯁꯤ ꯀꯅꯥꯗ ꯁꯦꯌꯔ ꯇꯧꯒꯅꯤ ꯈꯪꯗꯅ ꯋꯥꯅ ꯍꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯑꯔꯥꯟꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯑꯁꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯕ ꯄꯥꯝꯃꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯑꯋꯥ ꯑꯅꯥ ꯃꯇꯝ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯪꯖꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯈꯥꯛꯄ ꯂꯩꯇꯅ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯁꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕు ꯂꯣꯏꯅꯕꯤꯕ ꯄꯥꯝꯃꯤꯕꯅꯤ ꯖꯤꯁꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯑꯩꯈꯣꯏ ꯈꯟꯁꯤ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯅꯪ ꯑꯩꯇꯅ ꯃꯥꯕు ꯅꯨꯡꯁꯤꯕ ꯋꯥꯠꯄꯒꯤ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯈꯟꯗꯕꯅꯤ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯀꯌꯥ ꯑꯩꯈꯣꯏꯅ ꯁꯦꯌꯔ ꯇꯧꯗꯕꯅꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯧꯅꯕ ꯁꯥꯎꯅꯕ ꯀꯥꯏꯅꯕ ꯐꯥꯎꯕ ꯌꯥꯎꯔꯛꯏ ꯑꯗꯨꯕꯨ ꯖꯤꯁꯨꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯕꯤꯔꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕ ꯉꯥꯛꯄꯤꯕ ꯀꯟꯕꯤꯕ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯇꯥꯕꯤꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯒꯤ ꯃꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯏꯕꯗꯨ ꯌꯥꯕꯤꯗ꯭ꯔꯕ ꯇꯥꯕꯤꯗ꯭ꯔꯕ ꯃꯇꯝꯗꯅ ꯌꯦꯛꯅꯕ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯔꯨꯞ ꯑꯗꯨ ꯅꯠꯇꯦ ꯖꯤꯁꯨꯗꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯂ ꯐꯥꯎꯕꯗ ꯑꯩꯒꯤꯗꯃꯛ ꯃꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯕ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯤꯅꯝꯕ ꯂꯧꯅꯝꯕ ꯃꯔꯨꯞꯁꯤꯡꯗꯒꯤꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯅꯨꯡꯁꯤꯅ ꯇꯤꯟꯅꯗꯨꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯉꯣꯟꯗ ꯁꯦꯌꯔ ꯇꯧꯖꯗꯨꯅ ꯄꯨꯟꯁꯤꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯆꯠꯅꯅꯕ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯁꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯅꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ